Thaina mamangayda khunggang amada hingchabi anikak leirammi tampha amadi thoinu. Tamphadi mahak asi hingchabini haiba kauthoklami aduga taibangmi amaga luhonglaga leike haibagi wakhal matam pumbada khandunata leirammi. Nongma tampha amadi thoinu wari sanarami. Thoinu aise nongmagi libasu sum henjilae taibang miyoibagi nupa masak fajaba amatanga luhongge khanbasu nupa amadana pami nungsisu hairakte taibang migi manakta changbasu ngamde kari tausige haibado nang amta khara hairaudana. Thoinu iche tampha aikhoidi hingchabini aikhoina karamna miyoibaga luhongdoino aikhoidi punsi chupagi luhongdabi adum sumaina leiradabani miyoibaga nangnaba kaisu yaroi aikhoidi. Ado thoinu aidi yam luhongninge luhongba haibase kamai tawbano haido aidi yam khangninge. Ado iche tampha nangna luhongba tarabasu kanagano nangna luhongdoise taibang pansida aikhoiga luhongbinaba mi kanasu leiroi aikhoidi hingchabi oina punsi chupa dum hingba tabani kanagano ba nangna luhongge khalisebo. Thoinu ai aduda khangde ai soidana luhonggani ai nupa ama thidaba yade nangsu mateng khara pangu pangdaba yaroi ko aidi luhongni haisini. Hoi hoi iche tampha pange kaisu khalunuda. Tamphaga thoinugana wari sanaringayda khundugi nupa anikak moina leiriba manaktuda laktuna asumna wari sanarami. Kada hantak aikhoi khungi ahalsingna khunsida leiba leisabi pakhang magi khangnabasinga punna luhongbagi thauram ama tawribase aidi yam phai haina khalli. Lairaba luhongba phangdaba kaya amasu loina luhongba phanglani masidi yam phai haina khalli. Hoi ibungo aisu masidi yam phai haina khalli. Khunsida leiba leisabi pakhang loina nongmada luhongdobanina yengbadum phana nungaini tawrise. Fare adudi ibungo aikhoi anisu chatnaba tawrasi hayengdi thabaksu yam yammi. Hoi tada chatnaba tawrasi adudi. Nupa aniduna sanariba wadu tabada tamphadi yam haraurami aduga masu luhongba phanglani kamai tawraga luhongba yausige haina thoinuda hanglami. Iche tampha nangbu ngaurabo taibang migi luhongba yauni haidubo mafam aduda chatladi iche tampha nang mafam asida amuk hanna halakpa phangaroi taibang mina pharaga dum hatkrani nangdi ngaurabo nangbo. Ai aduda kaisu khandese aisu luhongbado soidana chatkani kanasu aingonda kaisu tawba ngamoi nang karisu khanlunuda nache tamphani kaino aise. Iche tampha aidi haibirisini-ko mafamduda chatlunu haina nangna khalido kaisu oithokpa yaroi chattabana phani-ko mafamduda. Kaisu tawroi nang kaisu pakhatkanu ai yam thuna amuk mafamsida halakani fajana lairamu thoinu nang. Tampha luhongba yaunaba khun aduda laklami. Ngasidi wakhalse onthokna nungaikhreda matam kuinadagi aina khanjarakpa ama ningba thunglani haina khallubada onthokna nungaikhreda wakhalse ngasidi. Tamphana khungi luhongphamdu yaurakpada mi khara sem saduna leirammi adubu mising adunadi tamphabu uramde. Tamphadi tawribasing adu ubada yamna haraurammi mana khanjarimba pumnamak
ꯉꯁꯤꯗꯤ ꯂꯣꯏꯅ ꯎꯕ ꯐꯪꯂꯅꯤ, ꯃꯥꯒꯤ ꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯂꯅꯤ ꯈꯜꯂꯨꯕꯗ ꯇꯝꯐꯥꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯃ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯥ 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 ꯍꯥ, ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯁꯣꯏꯗꯅ ꯊꯨꯡꯂꯅꯤ꯫ ꯋꯥꯈꯜꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯉꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯇꯝꯐꯥꯗꯨ ꯃꯌꯥꯝ ꯃꯔꯛꯇ ꯂꯩꯗꯨꯅ ꯊꯧꯔꯝ ꯑꯗꯨ ꯍꯧꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯂꯩꯁꯥꯕꯤ ꯑꯃ ꯄꯥꯈꯪ ꯑꯃ ꯃꯥꯒꯤ ꯂꯝꯕꯥ ꯁꯦꯝꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯝꯐꯥꯒꯤꯗꯤ ꯃꯥꯒ ꯂꯨꯍꯣꯡꯅꯕ ꯅꯨꯄꯥ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯏꯕꯦꯝꯃ, ꯅꯪꯒꯤꯗꯤ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯇ꯭ꯔꯕꯔꯥ? ꯀꯩꯗꯧꯔꯦ ꯅꯊꯟꯇ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯤ? ꯍꯣꯏ ꯀꯀꯥ, ꯂꯥꯛꯇ꯭ꯔꯦ ꯑꯩꯒꯤꯗꯤ, ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯤꯅꯤ꯫ ꯏꯕꯦꯝꯃ, ꯑꯇꯩꯒꯤꯗꯤ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ, ꯅꯪ ꯅꯊꯟꯇ ꯉꯥꯏꯔꯦ꯫ ꯅꯪꯒ ꯈꯪꯅꯕ ꯅꯨꯄꯥꯗꯨꯁꯨ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯅꯪꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯣꯀꯣ, ꯑꯗꯨꯗꯤ ꯊꯦꯡꯈꯤꯅꯤ꯫ ꯀꯀꯥ, ꯑꯩꯕꯨ ꯌꯨꯝꯗ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯟꯖꯤꯟꯗꯣꯏꯅꯣ ꯍꯧꯖꯤꯛꯄꯨ? ꯑꯍꯜ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯇꯝꯐꯥꯕꯨ ꯑꯃꯨꯛ ꯀꯔꯝꯕ ꯅꯨꯄꯥꯗ ꯂꯨꯍꯣꯡꯕꯤꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯥꯗ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯁꯤ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯈꯨꯟꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯒꯤ ꯃꯥꯅ ꯑꯄꯥꯝꯕ ꯑꯃ ꯈꯜꯍꯜꯂꯁꯤ, ꯑꯗꯨꯒ ꯃꯥꯒ ꯂꯨꯍꯣꯡꯕꯤꯔꯁꯤ, ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯁꯤ ꯗꯥꯗꯥ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯏꯕꯨꯡꯉꯣ, ꯑꯗꯨꯝꯅ ꯑꯣꯏꯅ ꯇꯧꯔꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯇꯧꯔꯤꯕꯁꯦ꯫ ꯏꯕꯦꯝꯃ, ꯈꯨꯟꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ, ꯑꯗꯨꯒ ꯅꯪꯒ ꯂꯨꯍꯣꯡꯂꯁꯤ꯫ ꯅꯪꯕꯨ ꯌꯥꯅꯤꯡꯗꯕ꯭ꯔꯥꯅꯦ ꯀꯀꯥ ꯍꯣꯏꯅ ꯍꯥꯏꯔꯤꯁꯦ? ꯍꯣꯏ, ꯀꯀꯥ ꯍꯣꯏꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯖꯔꯦ꯫ ꯑꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯀꯀꯥ ꯍꯣꯏꯅ ꯐꯩ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ꯫ ꯇꯝꯐꯥꯗꯤ ꯅꯨꯄꯥ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯒ ꯂꯨꯍꯣꯡꯂꯣꯒ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯀꯥꯗꯣ ꯀꯨꯏꯂꯩ ꯂꯩꯗꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯈꯔ ꯂꯥꯛꯇꯨꯅ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ, ꯅꯪꯒ ꯂꯨꯍꯣꯡꯅꯕ꯫ ꯇꯝꯐꯥꯗꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯄꯥꯝꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯉꯁꯥꯏ ꯃꯥꯏꯕ ꯑꯃꯅ ꯂꯥꯏꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯜꯂꯒ ꯊꯝꯂꯝꯕ ꯑꯗꯨ ꯇꯝꯐꯥꯅ ꯊꯦꯡꯂꯨꯕꯗꯒꯤ ꯍꯩꯗꯣꯛꯄꯗ ꯃꯉꯣꯟꯗ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯇꯝꯐꯥ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯃꯨꯛ ꯑꯣꯟꯈ꯭ꯔꯦ꯫ ꯇꯝꯐꯥꯅ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯛꯄ ꯑꯗꯨꯗ ꯃꯤꯁꯤꯡ ꯑꯗꯨ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯃꯌꯥꯝ ꯑꯩꯕꯨ ꯀꯤꯗꯨꯅ ꯆꯦꯟꯕꯤꯈꯤꯅꯨꯋꯣ, ꯑꯩ ꯃꯌꯥꯝꯗ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝꯒꯨꯝꯅ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯆꯕꯅꯦ꯫ ꯃꯌꯥꯝ ꯑꯩꯕꯨ ꯀꯤꯗꯨꯅ ꯆꯦꯟꯕꯤꯈꯤꯅꯨꯋꯣ꯫ ꯆꯦꯟꯅꯈ꯭ꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯇꯝꯐꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯌꯦꯡꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯍꯦ ꯍꯤꯡꯆꯥꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ? ꯈꯨꯟꯒꯤ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯔꯥ ꯅꯪ ꯃꯐꯝ ꯑꯁꯤꯗ? ꯑꯩ ꯈꯨꯜꯒꯤ ꯃꯤꯁꯤꯡꯕꯨ ꯍꯥꯠꯀꯦ, ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯅꯠꯆꯗꯦ꯫ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯆꯕꯅꯤ꯫ ꯃꯌꯥꯝ ꯑꯩꯕꯨ ꯀꯤꯒꯅꯨ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯌꯥꯝꯗ꯫ ꯃꯐꯝ ꯑꯁꯦ ꯍꯤꯡꯆꯥꯕꯤꯒꯤ ꯂꯨꯍꯣꯡꯐꯝ ꯅꯠꯇꯦ, ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯃꯌꯥꯝ ꯆꯪꯗꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯀꯅꯤ ꯈꯪꯉꯨ ꯅꯪ꯫ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ ꯍꯤꯡꯆꯥꯕꯤ ꯃꯐꯝ ꯑꯁꯤꯗꯒꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯩꯁꯨ ꯂꯨꯍꯣꯡꯕꯁꯦ ꯌꯥꯝ ꯌꯥꯎꯅꯤꯡꯕꯗꯒꯤ
ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯅꯤ꯫ ꯃꯌꯥꯝ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ, ꯑꯩ ꯃꯌꯥꯝꯗ ꯀꯩꯁꯨ ꯑꯌꯦꯠꯄ ꯄꯤꯖꯔꯔꯣꯏ꯫ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯁꯣꯏꯗꯅ ꯆꯠꯂꯅꯤ꯫ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝ꯫ ꯑꯁꯨꯝꯅ ꯇꯝꯐꯥꯗꯨ ꯃꯥꯅ ꯈꯜꯂꯝꯕ ꯄꯨꯝꯅꯃꯛ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯑꯩꯅ ꯅꯤꯡꯖꯔꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯅꯤꯡꯕ ꯀꯥꯏꯔꯦ꯫ ꯊꯣꯏꯅꯨꯅ ꯍꯥꯏꯕꯗꯣ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦꯗ꯫ ꯊꯣꯏꯅꯨꯒꯤ ꯃꯥꯡꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗ꯫ ꯇꯝꯐꯥꯅ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯊꯣꯏꯅꯨꯗ ꯂꯤꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯏꯆꯦ ꯇꯝꯐꯥ, ꯆꯠꯈꯤꯅꯨ ꯆꯠꯈꯤꯅꯨ ꯍꯥꯏꯅ, ꯇꯥꯏꯕꯪ ꯃꯤꯒ ꯑꯩꯈꯣꯏꯒ ꯀꯩꯗꯧꯅꯨꯡꯗ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯆꯠꯈꯤꯅꯨ ꯍꯥꯏꯅ꯫ ꯆꯨꯝꯃꯦ ꯊꯣꯏꯅꯨ, ꯅꯪꯅ ꯍꯥꯏꯕꯗꯣ꯫ ꯅꯪꯅ ꯍꯥꯏꯕ ꯏꯟꯂꯝꯂꯕꯗꯤ ꯑꯩꯅ ꯉꯁꯤ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯦ ꯅꯪꯂꯝꯂꯣꯏꯗꯕꯅꯤ꯫ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯊꯣꯏꯅꯨ, ꯀꯞꯁꯨ ꯌꯥꯝ ꯀꯞꯅꯤꯡꯉꯦ ꯉꯁꯤꯗꯤ꯫ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯏꯆꯦ ꯇꯝꯐꯥ, ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯍꯤꯡꯆꯥꯕ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯑꯣꯏꯅ ꯌꯦꯡꯂꯁꯤ꯫ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯇꯝꯐꯥꯕꯨ ꯀꯧꯗꯨꯅ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯆꯦ ꯇꯝꯐꯥ, ꯀꯅꯥꯅꯣ ꯅꯨꯄꯥ ꯑꯃꯅ ꯏꯆꯦꯕꯨ ꯀꯧꯗꯨꯅ ꯂꯥꯛꯂꯤꯁꯦ? ꯅꯨꯄꯥꯁꯤꯕꯨ ꯈꯪꯕ꯭ꯔꯣ? ꯀꯅꯥꯅꯣ ꯁꯤꯕꯨ? ꯑꯩꯁꯨ ꯈꯪꯗꯤꯌꯦ, ꯀꯅꯥꯅꯣ ꯍꯥꯏꯕ ꯁꯤ ꯅꯨꯄꯥꯁꯦ? ꯇꯝꯐꯥ, ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯅꯦ꯫ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯅꯇꯨꯡ ꯏꯟꯅꯔꯒ ꯂꯥꯛꯂꯤꯅꯦ꯫ ꯉꯁꯥꯏ ꯑꯥꯗ ꯂꯩꯍꯧꯕ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ? ꯃꯥꯜꯂꯤꯗ꯫ ꯍꯣꯏ ꯃꯥꯅꯦ, ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯅꯦ ꯃꯐꯝꯁꯤꯗ꯫ ꯑꯁꯦꯡꯕ꯭ꯔꯣ? ꯑꯗꯨꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯊꯣꯏꯅꯨ, ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯌꯥꯝ ꯍꯔꯥꯎꯋꯦ ꯉꯁꯤꯗꯤ ꯑꯩ꯫ ꯑꯁꯨꯝꯅ ꯇꯝꯐꯥꯒ ꯅꯨꯄꯥ ꯑꯗꯨꯒ ꯂꯨꯍꯣꯡꯗꯨꯅ ꯇꯝꯐꯥꯅ ꯅꯤꯡꯖꯔꯛꯄ ꯑꯗꯨ ꯅꯤꯡꯕ ꯊꯨꯡꯈꯤ꯫